한국 차. 뭐 saya mah. Amat tang hang. Mẹ được lại được hàng phần chân đi được lại phần chân. Yang mana hang mana yan? Lâu thôi vậy. Cái này xem hàng có thầm gì hay phần là hốt được rồi. Đây sẽ start không xuống lên mấy. Okay, the champion LM10. LM10 là Lionel Messi 10. AFA thì Argentina football cái đó. Association này rồi. Không thể coi đi. Aduna sunam Messi cái này đấy, sisna. Aduga cái AFA cái này đấy. Aduga amasina. Messi tôi rồi. Mi a시다 칸도야 액다면 해. 한 모양 제가 좀 봐봐. 아마시 좀 메시기 레레. 수마이 떠러가 ngasi기 그 배나주 이거. 수마이 떠더나 a small and a good and small lunch program 하나 밍톨라가 신바 कर्णजित सिंह अखोगी लानन मेसीगी डाइहार्ड फैन ओइबिरिबा कर्णजित सिंहना सिनबिबा सुगुम्बा लानन मेसीदा congratulation piba aduga harabo phongdokpagi sumba thauram masida date 21 December 2022 wangjing wangkhaida siliba sumba asamba chaklen asida pagi Messi gi fan aduga Argentina bu pambiba isilno mayama YouTube to lakan Facebook nat Argentina gi fan mayama na pagi lakbi ga doba sumba chaklen sida कर्णजित सिंहना यामना मेसी बु नुंसी जरुबा ओइबगी सुंबा थोंबा खोटपगी मतांग सिम लोसन जरे खगर लोरे मई मुलपै टाइमिंग ओइरबने चाबा होबा यार थबक ने अदुगा चाकसि लेरे अदुगा आइज लाक्से फारे फारे मासु योक्सले तो अदुगा मयाम अयामबा सरुक ngai yoksan birabane mayam aduna ngasigi siliba sigumba isam program asida ngarang page thagat chakiba dumba information du phangbiraga aduga karnajin na sinbiba dumba information magi page magi Facebook ki account ju thagat pa dumba asigi banner ji mak thagat pane aduna sumba ke kakpa mari hadak kata da pangthokpa World Cup 2022 da Argentina na yamna chawna mai pakhiba adumba France ka sanaba kanda Mbappe ga Argentina ga Mbappe ga Lionel Messi ga yamna kakak inaba matang yamna migi thamoibu mipai hankiba adugumba match tu da Argentina na thoigibadagi kagibadagi harau phongdokpo ina Messi gi fan Manipur da leibiriba Messi gi fan ayamba mayam punamak lakbiraga masumba program asi yawina baidamakta thagat khiba information du da matung ina ngasi pangthokadoriba sumba thabak simak ready da lejare aduga fan mayam lakpa lambi da lakpa aduga mafam si yoksalakpa hanana yoksalakpa pungni pangkhaida lakpiu gaina haigiba information du matung ina yoksalakpa mayam leire aduna kaino star home sure Argentina hana star kan okay star home ai bata di home lak lore haibne Maradona na ma mamang iduna maming kogre aduga Messi na ma handak lore aduga home sure haibne ba aduna Messi gi cake AFA gi cake Messi cake ani shui ko live story ko YouTube channel da ma story iPhone ne spice YouTube ta exploring Manipur YouTube channel yam subscribe kan yo Rajesh ko mung khang bro na ado hairo adana namode hana hairo adana kamai tawba mafam akhoi je wangjing akhoi lambi de kano akhoi ge map ta WFC ground har ga jo TV ba ya gani kano Google map ta aduga akhoi lakada mi jingna khara thone yoksan dirang na ba hoji ready to all ready to leire aduna akhoi si Lionel Messi da fan gaina mafam matam jana lengbiro si haijage nangbu fan lo oi bra ba oi okay fan oi bra oi Messi gi Argentina gi ro Messi gi ro oh Messi gi okay du kai no di oi bida bro kari ba ta jam hai sana bu kai mamin kau thokre ne natte da oh Di Maria gi oi da bro Di Maria gi shu oi Argentina team club supporter okay Messi na khen pamba idol Argentina ki diehard fan ne Messi ki so Argentina whole squad ki fan ne okay Messi ne atopa kana pame habiu ne
Argentina squad ลอยมุกปาเมให้ตาเลย Maming amani to pan bibia. Di Maria ปาเม Lautaro ปาเม อันเตกิ Molina ปาเม Enzo Fernandez Di Paul ยำไม่ตา goalkeeper ใครโดยปาเมอยู่นั่นดิบูEmiliano Martinez ปาเม Okay. Mayam na habi bada aina si maming hangjai se mayam na habi bada pheni haraga Argentina ki Messi dang khangi atopa maming di khangde harak pa mayam na su yawiri aduga mayam ji khangaba khangdi bra test tok joi wani habi wa kai fan la nang jo mane big fan Okay kam chaw ja no big fan hai je Argentina pura support Argentina je hawbada ek sana ba hawbada ki support tor lak pra na ta marak tai toira na te hawbada pu kai khan bi ge Oh to Thawai jam thin nuai ki dewa ado aina khwai nuai ki ri mamang World Cup 2014 da Okay adi car ni na sana Germany thoi gi bdo ado Thawai nuai ki da bane handa ka gives na di pele Okay Nang jom ta hayu dana Nang di fan na te ha ro Asin rangi lai bi bane adu fan na te Suma ba asin rangi Okay asin rangi ne ba Organizing team kanggu ni to du fan ni na te ba Okay asida lak pa mi khara su lai ko mi khara lak pa si mu na ja ke Hả? Tao chưa đó? Ngâm đi ta. Rồi chắc là rồi đó. cái nó tao cái này. Lionel Messi na, yên nó không na. Maning đi yên mà tao yên rồi nó cao cái này, có tiếng ngao cái này vợ. Project maning đi yên ba. Project maning đi yên mà này bị tiệt cái cả. Tao khá chả cái cái tao yên nó cao cái cái gì thì xôi đấy nên xin. Tao có đấy. Project maning quay làm này ba. Project maning quay làm này. Project maning đi yên à? Project maning đi yên mà. Okay. Ni tu pa noi sigi mina ta ba tu pa lak wa yaw ba. Sai lai ya hojik yam na dilak tri. Hao. Tao hai đó. Ngâm mê. Cái nó tao gì? Mama da cái khối cái này mama gì cái nó hàng chạy sai đi sang phải na. Cái tao vậy. Okay. Hay phải mi. Nga ko ai do. Cái nó ta thagat ki. Facebook to share tau ge ba ko. Ako ai do. Kaya nang tatagat ki. Facebook to share tau ge ba ko. Kai do. Thế mà anh không gì nè. Makata na sa tharak pada kamano lukoy kamano akogi ngasigi function sigi sinbiri ba sumba chaklen masa ma sinbiri ba sigi Karnajit Singhi apokpini akoi mangda leibisimak aduna Isagi mai pak pudong kan bi berka main tau ke si. Khalle amuk ta bon jeng da ba khoi se isa no pai khala bon jeng e handa. Ado akoi na Facebook ta video mu su thengna se bada khoi ge like ga khoram ga khoi ge laphoi ga to ba ma ujagi bu ko. Ai na leiri ni. Imana loi leibi ni wangsing kai de leibi ge. Wangjing bazaar da gi leire isa no pa gi bor pi bi ba aina. Adu ka hanta ki World Cup sida Argentina gi leiba numit khatang yeng bi bra loi mak yeng bi bram ta bi ni. Ma gi khatang gi. Mai khata Argentina leiba khatang yeng e ba. Atai di yeng haudre. Yang haudre. Aduna hamba po ba numit tu di kai khan bi ge. Kap ke to re pi ta ke to re. Isa no pa di kap ki bra. Kap pi. Kyam kap sa no. Ma gi khala ga khoi mong ju loin kap pe adu ga last ta mong nungai ra pa du da. Adum nungai ba. Ani suba hum suba karak pada di munu are ham pada yam kape ba ko gi sauro fikrana to ke ba Saudi Arabia na thomjalam ba mikup tu da imane karnajin ne imung munung loi kape ha ba mtari adu ga ijan jingju ka moina kana kana no machan ne ba ko kamai tau game ta hayo ni noi da ji football da dum ngau lai ra ba kamai toino ma football di ham pa me da ma na pam du da akoi ju dum pa me ba adu imana habi sumaina akoge Argentina laiba numit kak yeng bra tai football lo yeng ho kamai ta ai bondi Choi yeng tra hau dai budi kaino ta we budi ahan bada pore di khange pa duga sum marak ta di yeng dre duga aroi ba numit tak hatang mi hau ba po ba numit ka aroi ba ka ba numit ke yeng e ba ai kan mangine
ꯏꯆꯥꯅ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯟꯒꯦ ꯍꯥꯏꯕꯗ ꯑꯗꯨꯝ ꯀꯩꯅꯣ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ꯭ꯔꯥ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯑꯗꯨꯝ ꯑꯌꯥꯕ ꯑꯗꯨꯝ ꯄꯤ ꯑꯣ ꯏꯆꯥ ꯑꯄꯥꯝꯕ ꯅꯤꯡ ꯊꯨꯡꯖꯔꯣ ꯊꯨꯡꯖꯔꯣꯅ ꯑꯗꯨꯝ ꯄꯤꯔꯦ ꯑꯗꯨꯅ ꯏꯃꯥ ꯑꯐꯕ ꯑꯃ ꯄꯤꯌꯨ ꯅꯨꯄꯤ ꯑꯐꯕ ꯑꯃ ꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯖꯣꯏ ꯇꯧꯒꯦ ꯍꯥꯏꯕ ꯑꯗꯨꯝꯕ ꯋꯥꯔꯤ ꯑꯃ ꯂꯩꯈꯤꯕꯗꯨꯅꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯒ ꯏꯆꯟꯒꯤ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯐꯨꯠꯕꯣꯜ ꯌꯦꯡꯍꯧꯕ꯭ꯔꯥ ꯌꯦꯡꯍꯧꯗꯕ꯭ꯔꯣ ꯌꯦꯡꯗꯦ ꯑꯩꯗꯤ ꯁꯨꯡꯌꯦꯡ ꯌꯦꯡꯗꯦ ꯑꯗꯨꯅ ꯁꯨꯡꯌꯦꯡ ꯌꯦꯡꯗꯕ ꯃꯤꯁꯨ ꯂꯥꯛꯑꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯆꯥꯛꯂꯦꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯁꯨꯡꯌꯦꯡ ꯌꯦꯡꯗꯕ ꯑꯩꯈꯣꯏꯒꯤ ꯐꯦꯟ ꯁꯨꯡꯑꯣꯏ ꯑꯣꯏꯗꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯛꯄꯤꯕ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯍꯧꯖꯤꯛ ꯌꯦꯡꯒꯦꯔꯥ ꯌꯦꯡꯉꯣꯏꯔꯥ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯏ ꯀꯔꯅꯖꯤꯠꯅ ꯑꯩꯈꯣꯏ ꯁꯤꯟꯕꯤꯔꯤꯕ ꯀꯔꯅꯖꯤꯠꯁꯤꯡꯅ ꯁꯤꯟꯕꯤꯔꯤꯕ ꯁꯨꯝꯕ ꯆꯥꯛꯂꯦꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯌꯥꯏ ꯐꯦꯟ ꯑꯣꯏꯔꯁꯨ ꯑꯣꯏꯗ꯭ꯔꯁꯨ ꯌꯥꯔꯦꯕ ꯑꯣꯀꯦ ꯑꯗꯨꯅ ꯆꯥꯛꯁꯤꯃꯛ ꯂꯣꯏ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛ ꯈꯔ ꯏꯪꯉꯛꯑꯅꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯒ ꯑꯣꯏꯕꯁꯤꯗ ꯃꯊꯦꯜ ꯂꯨꯀꯣꯏ ꯈꯤꯇꯪ ꯅꯝꯖꯔꯛꯀꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯤꯅ ꯑꯩꯒꯁꯤꯅ ꯀꯩ ꯑꯣꯏꯕꯤꯕ ꯀꯣꯕꯤ ꯁꯥꯛꯅꯤ ꯁꯤꯁꯦ ꯃꯌꯥꯝꯒꯤ ꯑꯦꯔꯦꯟꯖ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯁꯤ ꯀꯣꯔꯐꯨꯁꯤꯅ ꯀꯩꯅꯣ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯑꯗꯨꯝ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯌꯦꯟ ꯊꯣꯡꯕ꯭ꯔꯥ ꯁꯤꯅ ꯑꯣꯀꯦ ꯁꯤ ꯈꯥꯡꯁꯦ ꯑꯗꯨꯝ ꯃꯅꯥꯛꯇ ꯑꯩꯈꯣꯏꯒꯤ ꯁꯧꯔꯤ ꯇꯧꯔꯒ ꯊꯝꯕꯗꯨꯅꯤ ꯏꯪꯍꯟꯗꯕꯤꯗ ꯊꯝꯕꯗꯨꯅꯤ ꯁꯤ ꯃꯈꯨꯝ ꯀꯨꯞꯄꯤꯁꯤꯅ ꯀꯩ ꯑꯣꯏꯕꯅꯣ ꯑꯣ ꯆꯥꯛꯅꯦꯕ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯜꯂꯤ ꯃꯌꯥꯝ ꯀꯣꯟꯅꯅꯕ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯜꯂꯤ ꯄꯥꯛ ꯆꯥꯎꯔꯕ WYFC ꯋꯥꯡꯖꯤꯡ ꯌꯨꯠ ꯐꯨꯠꯕꯣꯜ ꯀ꯭ꯂꯕ ꯋꯥꯡꯖꯤꯡ ꯌꯨꯠ ꯐꯨꯠꯕꯣꯜ ꯀ꯭ꯂꯕꯀꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯒ꯭ꯔꯥꯎꯟ ꯅꯨꯡꯗꯥꯡ ꯑꯣꯏꯇꯥꯔꯁꯨ ꯃꯩ ꯊꯥꯟꯕ ꯌꯥꯔꯕ ꯁꯨꯝꯕ ꯁ꯭ꯇ꯭ꯔꯤꯞ ꯂꯦꯝ ꯃꯌꯥꯝ ꯊꯥꯟꯕ ꯌꯥꯔꯕ ꯒ꯭ꯔꯥꯎꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕ ꯐꯪꯁꯟꯁꯤꯃ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯁꯤꯜꯂꯤ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯂꯩꯔꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯥꯏꯚ ꯇꯧꯖꯔꯛꯏ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯊꯛꯅꯕ ꯏꯁꯤꯡ ꯀꯔꯅꯖꯤꯠ ꯁꯤꯡꯒꯤ ꯑꯄꯣꯛꯄꯁꯨ ꯌꯧꯁꯟꯕꯤꯔꯛꯑꯦ ꯃꯐꯝꯁꯤꯗ ꯌꯥꯝ ꯊꯦꯡꯅ ꯑꯗꯨꯅ ꯉꯁꯥꯏꯗꯕꯨꯗꯤ ꯑꯗꯨꯝ ꯌꯧꯔꯛꯑꯃꯅꯤ ꯑꯗꯨꯒ ꯊꯕꯛ ꯑꯇꯣꯞ ꯑꯇꯣꯞꯄ ꯆꯠꯂꯨꯕꯗꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛ ꯈꯔ ꯊꯦꯡꯂꯞꯅ ꯑꯗꯨꯝ ꯌꯧꯁꯜꯂꯛꯏ ꯑꯗꯣ ꯃꯌꯥꯝ ꯉꯥꯏꯕ ꯑꯣꯏꯅ ꯑꯄꯣꯛꯄ ꯐꯝꯃꯅꯤ ꯑꯄꯣꯛꯄꯤ ꯂꯩꯔꯦ ꯑꯗꯨꯒ ꯏꯆꯜꯁꯤꯡ ꯂꯩꯔꯦ ꯑꯗꯨꯅ ꯑꯄꯣꯛꯄꯒꯤ ꯋꯥꯍꯩ ꯈꯔ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯦ ꯐꯨꯠꯕꯣꯜꯁꯦ ꯀꯌꯥꯝ ꯌꯦꯡꯕꯤꯍꯧꯒꯦꯕ ꯌꯦꯡꯉꯦ ꯍꯧꯕꯗꯩ ꯂꯣꯏꯕ ꯑꯥꯔꯖꯦꯟꯇꯤꯅꯥ ꯈꯛꯇꯪ ꯌꯦꯡꯕ꯭ꯔꯥ ꯂꯣꯏ ꯌꯦꯡꯉꯦ ꯂꯣꯏꯅꯃꯛ ꯑꯗꯣ ꯑꯥꯔꯖꯦꯟꯇꯤꯅꯥꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯄꯣꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯅ ꯍꯥꯏꯕꯤꯕꯗ ꯑꯥꯔꯖꯦꯟꯇꯤꯅꯥꯒꯤ ꯑꯍꯥꯟꯕ ꯄꯣꯕꯁꯤꯗ ꯀꯞꯄꯦ ꯑꯁꯦꯡꯕꯩ ꯀꯞꯆꯥꯕ ꯑꯁꯦꯡꯕꯩ ꯀꯞꯄꯦ ꯏꯆꯥꯅꯨꯄꯥꯁꯨ ꯀꯞꯄꯦ ꯂꯣꯏ ꯀꯞꯄꯦ ꯏꯆꯥꯅꯨꯄꯥꯅ ꯁꯨꯝꯕ ꯁꯤꯟꯕꯁꯤda ꯑꯩꯈꯣꯏꯒꯤ ꯒꯥꯔꯖꯤꯌꯟꯁꯤꯡꯒꯤ ꯑꯄꯣꯛꯄ ꯄꯣꯛꯄꯤ ꯁꯥꯏꯠꯇꯒꯤ ꯁꯞꯄꯣꯔꯠꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯇꯧꯋꯦ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧꯔꯁꯅꯨꯅ ꯇꯧꯔꯁꯅꯨꯅ ꯁꯤꯜꯂꯁꯦꯅ ꯑꯗꯨꯝ ꯇꯧꯕꯅꯦꯕ ꯑꯣꯀꯦ ꯑꯗꯨꯒ ꯀꯥꯕꯒꯤ ꯃꯤꯀꯨꯞꯇꯣ ꯇꯅꯤꯛ ꯂꯥꯎꯈꯤꯕ ꯑꯗꯨꯝꯕ ꯃꯕꯥꯄꯦꯒ ꯂꯥꯌꯣꯅꯦꯜ ꯃꯦꯁꯤꯒ ꯑꯩꯈꯣꯏꯒꯤ ꯒꯣꯜꯗꯟ ꯕꯨꯠ ꯐꯪꯕꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯑꯃꯅ ꯑꯃꯨꯛ ꯆꯟ ꯑꯃꯅ ꯑꯃꯨꯛ ꯍꯟꯇꯣꯛ ꯑꯃꯅ ꯑꯃꯨꯛ ꯆꯟ ꯇꯧꯈꯤꯕ ꯇꯥꯏꯃꯤꯡꯗꯨꯗ ꯀꯥꯔꯣꯏꯗ꯭ꯔꯒ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇꯣ ꯀꯔꯤ ꯈꯟꯕꯤꯈꯤꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯏꯆꯥꯅꯨꯄꯥꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯇꯥꯔꯦ ꯃꯥꯡꯈꯤꯕ ꯇꯥꯔꯦ ꯌꯥꯝ ꯅꯤꯛ ꯂꯥꯎꯏ ꯌꯥꯝ ꯅꯤꯛ ꯂꯥꯎꯕ ꯑꯗꯨꯕꯨ ꯀꯥꯔꯝꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯃꯥꯏꯅ ꯊꯦꯝꯕꯤꯅꯤ ꯑꯁ ꯃꯥꯏ ꯅꯤꯡꯕ ꯐꯖꯅ ꯀꯥꯏꯅꯤ ꯃꯥꯒꯤ ꯅꯤꯡꯕ ꯄꯨꯔꯥ ꯀꯥꯏꯅꯤ ꯑꯩꯈꯣꯏꯅ ꯊꯦꯝꯕꯗ ꯌꯥꯒꯗꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯃꯥꯗꯤ ꯑꯗꯨꯝ ꯆꯠꯈꯤꯕ ꯐꯤꯕꯝ ꯂꯩ ꯀꯥꯍꯧꯕꯁꯤꯃ ꯌꯥꯝ ꯐꯔꯦ ꯃꯥꯏ ꯊꯋꯥꯏ ꯀꯜꯍꯧꯔꯦ ꯍꯧꯖꯤꯛ ꯃꯣꯃꯣꯟ ꯅꯣꯛꯑꯒ ꯂꯩꯕꯤꯔꯤꯕ ꯑꯄꯣꯛꯄꯤ ꯑꯃꯗꯤ ꯏꯆꯜꯁꯤꯡꯒꯤ ꯃꯣꯃꯣꯟ ꯅꯣꯛꯏꯁꯦ ꯑꯥꯔꯖꯦꯟꯇꯤꯅꯥꯒꯤ ꯃꯦꯁꯤꯅ ꯐꯖꯅ ꯁꯥꯟꯅꯈꯤꯕꯗꯒꯤ ꯃꯣꯃꯣꯟ ꯅꯣꯛꯄꯒꯤ ꯃꯤꯀꯨꯞꯇꯨꯅꯤ ꯑꯗꯨꯅ ꯀꯔꯅꯖꯤꯠꯀꯤꯁꯨ ꯅꯤꯡ ꯊꯨꯡꯖꯕꯒꯤ ꯃꯤꯀꯨꯞꯇꯨꯃ ꯑꯣꯏꯔꯤ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯟꯕꯁꯤꯗꯁꯨ ꯑꯄꯣꯛꯄꯤꯁꯤꯡ ꯅꯣꯏꯒꯤ ꯃꯤꯔꯕ ꯑꯣꯀꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯤꯁꯤꯡ ꯂꯥꯛꯄꯤꯕꯁꯤꯡꯁꯨ ꯍꯥꯏꯐꯦꯠꯇ ꯂꯧꯖꯔꯛꯀꯦ ꯚꯤꯗꯤꯑꯣ ꯌꯥꯎꯕ ꯌꯥꯕ ꯅꯠꯇ꯭रो ꯅꯣꯏꯗꯤ ꯌꯥꯎ ꯌꯥꯗ꯭ꯔꯣ ꯒꯥꯔꯤ ꯂꯧ ꯂꯥꯛꯏꯔꯣ ꯑꯣꯀꯦ ꯍꯣꯏ ꯇꯥꯃꯣꯁꯦ ꯃꯁꯛ ꯎꯕ ꯑꯃ ꯇꯧꯔꯤꯅꯦ ꯍꯥꯟꯅ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯃꯣꯐ꯭ꯂꯥ ꯌꯥꯟꯕꯤꯕꯁꯦ ꯋꯥ ꯈꯤꯇꯪ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯍꯩꯇ꯭ꯔꯁꯨ ꯀꯩꯒꯤꯅꯣ ꯃꯣꯐ꯭ꯂꯥ ꯌꯥꯜꯂꯤꯁꯦ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯑꯥꯔꯖꯦꯟꯇꯤꯅꯥ ꯄꯥꯝꯖꯕꯒꯤ ꯃꯣꯐ꯭ꯂꯥ ꯌꯥꯜꯂꯤꯁꯦ ꯐꯨꯠꯕꯣꯜ ꯌꯦꯡꯍꯧꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯖꯩ ꯀꯌꯥꯝ ꯌꯦꯡꯍꯧꯒꯦ ꯑꯍꯧꯕꯒ ꯑꯔꯣꯏꯕꯒ ꯑꯗꯨꯒ ꯀꯩꯅꯣꯒ ꯁꯥꯟꯅꯕꯁꯨ ꯌꯦꯡꯖꯩ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯩꯗꯤ ꯑꯍꯧꯕꯒ ꯑꯔꯣꯏꯕꯒ ꯄꯣꯕꯒ ꯀꯥꯕꯒ ꯈꯛꯇꯪ ꯌꯦꯡꯉꯤꯔꯕ ꯃꯔꯛꯀꯤ ꯌꯦꯡꯗ꯭ꯔꯕ ꯃꯔꯛꯀꯤ ꯑꯃꯨꯛ ꯌꯦꯡꯍꯧꯗꯦ ꯑꯥꯔꯖꯦꯟꯇꯤꯅꯥ ꯁꯥꯟꯅꯕ ꯑꯣꯀꯦ ꯃꯔꯛꯇꯤ ꯁꯨꯡꯌꯦꯡ ꯌꯦꯡꯗ꯭ꯔꯦ ꯑꯗꯨꯒ ꯑꯍꯧꯕꯒꯤ ꯑꯥꯔꯖꯦꯟꯇꯤꯅꯥ ꯁꯥꯟꯅꯕ ꯄꯣꯕꯗꯨꯃ ꯌꯦꯡꯉꯦ ꯑꯗꯨꯒ ꯀꯥꯕꯗꯨ ꯑꯀꯣꯟꯕꯒꯤ ꯐꯥꯏꯅꯦꯜ ꯀꯥꯕꯁꯤꯃ ꯌꯦꯡꯉꯦ ꯀꯃꯥꯏꯅ ꯇꯧꯕ ꯅꯪꯗꯤ ꯌꯦꯡꯍꯧꯕ꯭ꯔꯣ ꯌꯦꯡꯍꯧꯋꯦ ꯑꯥꯔꯖꯦꯟꯇꯤꯅꯥ ꯐꯦꯟꯂꯣ ꯐꯦꯟ ꯅꯠꯇꯕ꯭ꯔꯣ ꯖꯔꯃꯅꯤ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅꯗꯤ ꯑꯥꯔꯖꯦꯟꯇꯤꯅꯥꯒꯤ ꯐꯦꯟꯗꯤ ꯅꯠꯇꯦ ꯕ꯭ꯔꯥꯖꯤꯜꯒꯤꯅꯦꯕ ꯑꯗꯣ ꯏꯅꯥꯎꯄꯥꯅ ꯁꯤꯟꯕꯒꯤ ꯑꯣꯏꯅ ꯑꯩ ꯌꯥꯎꯖꯕꯅꯦ ꯉꯟꯇꯥꯅ ꯂꯩꯍꯧꯕꯗꯒꯤ ꯑꯗꯨꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯕ꯭ꯔꯥꯖꯤꯜꯒꯤ ꯀꯅꯥꯅꯣ ꯄꯥꯝꯕꯤꯔꯤꯁꯦ ꯑꯩ ꯅꯦꯃꯥꯔ ꯄꯥꯝꯃꯦ ꯅꯦꯃꯥꯔ ꯈꯛꯇꯪꯂꯣ
ꯑꯗꯨ ꯐꯨꯠꯕꯣꯜ ꯍꯥꯏꯁꯤꯗꯤ ꯇꯤꯝ ꯋꯥꯛꯅꯤ ꯅꯦꯃꯥꯔ ꯈꯛꯇꯪ ꯁꯥꯟꯅꯕꯗꯤ ꯌꯥꯄꯣꯟꯇꯦ ꯈꯔ ꯑꯇꯩ ꯑꯄꯥꯝꯕ ꯑꯝꯇ ꯂꯩꯕꯤꯗꯕ꯭ꯔꯥ ꯑꯇꯣꯞꯄ ꯑꯇꯣꯞꯄ ꯄꯥꯝꯕꯁꯦ ꯍꯣꯏ ꯑꯩꯅ ꯈꯔ ꯄꯥꯝꯖꯔꯨꯕ ꯍꯥꯏꯕꯗꯣ ꯅꯦꯃꯥꯔꯅ ꯈꯔ ꯑꯣꯏꯌꯦ ꯑꯣꯀꯦ ꯕ꯭ꯔꯥꯖꯤꯜꯒꯤ ꯅꯦꯃꯥꯔ ꯅꯠꯇꯕ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔ ꯑꯐꯥꯎꯕ ꯍꯧꯖꯤꯛꯇꯤ ꯁꯥꯟꯅꯗ꯭ꯔꯕ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯍꯥꯟꯅ ꯁꯥꯟꯅꯈ꯭ꯔꯕ ꯀꯩꯅꯣ ꯄꯥꯝꯃꯦ ꯑꯣꯖꯤꯟ ꯄꯥꯝꯃꯦ ꯖꯔꯃꯅꯤꯒꯤ ꯐꯔꯦ ꯑꯣꯖꯤꯟꯁꯤ ꯀꯩꯅꯣ ꯖꯔꯃꯅꯤ ꯑꯃꯨꯛ ꯄꯥꯝꯃꯝꯕ ꯍꯥꯟꯅ ꯖꯔꯃꯅꯤ ꯄꯥꯝꯃꯝꯕ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯕ꯭ꯔꯥꯖꯤꯜ ꯑꯃꯨꯛ ꯄꯥꯝꯃꯕ ꯑꯣꯀꯦ ꯍꯣꯡꯕ ꯅꯥꯏꯕ ꯃꯤꯑꯣꯏꯕꯒꯤ ꯑꯗꯨꯝꯕ ꯋꯥꯈꯜꯅꯤ ꯑꯗꯨꯅ ꯍꯥꯟꯅ ꯍꯧꯖꯤꯛ ꯑꯥꯔꯖꯦꯟꯇꯤꯅꯥ ꯄꯥꯝ ꯂꯩꯔꯒꯁꯨ ꯃꯊꯪꯒꯤ ꯋꯥꯔꯜ ꯀꯞꯇ ꯑꯃꯨꯛ ꯕ꯭ꯔꯥꯖꯤꯜꯒꯨꯝꯕ ꯄꯥꯝꯃꯛꯄ ꯑꯗꯨꯒ ꯖꯔꯃꯅꯤꯒꯨꯝꯕ ꯄꯥꯝꯃꯛꯄ ꯅꯠꯇ꯭ꯔꯒꯅ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯨꯝꯕ ꯄꯥꯝꯃꯛꯄꯁꯨ ꯌꯥꯔꯤ ꯄ꯭ꯂꯦꯌꯔꯒꯤ ꯀꯩꯅꯣꯁꯦ ꯀꯝꯕꯣꯗꯤꯌꯥꯒꯨꯝꯕ ꯄꯥꯝꯃꯛꯄꯁꯨ ꯌꯥꯔꯤ ꯄ꯭ꯂꯦꯌꯔ ꯑꯅꯧꯕ ꯊꯣꯛꯂꯛꯏꯒꯩ ꯍꯥꯏꯗꯤ ꯀꯩꯅꯣ ꯁꯤꯟꯗꯣꯏꯅꯦꯕ ꯑꯗꯨꯒꯤꯅꯤ ꯃꯣꯏꯅ ꯎꯠꯂꯤꯕ ꯀꯩꯅꯣꯁꯦ ꯀꯅꯥꯝ ꯇꯤꯝ ꯄꯥꯝꯃꯛꯄ ꯃꯕꯥꯄꯦ ꯄꯥꯝꯕꯗꯒꯤ ꯐ꯭ꯔꯥꯟꯁ ꯇꯤꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯊꯣꯛꯈꯤꯕ ꯂꯩꯔꯤ ꯑꯗꯨꯅ ꯂꯥꯏꯐꯁꯦ ꯃꯤꯅꯤꯠ ꯀꯌꯥ ꯁꯥꯡꯉꯕꯖꯥꯠꯅꯣ ꯍꯧꯖꯤꯛꯁꯦ ꯌꯦꯡꯈꯤꯒꯦ 15 ꯃꯤꯅꯤꯠ ꯁꯥꯡꯉꯕ ꯂꯥꯏꯐ ꯑꯃ ꯑꯣꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯃꯈꯥ ꯇꯥꯅ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯆꯠꯊꯖꯔꯛꯀꯦ ꯍꯧꯖꯤꯛ ꯂꯥꯏꯐ ꯇꯧꯕꯁꯦ ꯉꯥꯛꯇꯪ ꯂꯣꯏꯁꯤꯟꯖꯒꯦ ꯒꯤ ꯑꯣꯏꯅ ꯃꯣꯠ ꯑꯃꯃꯝꯇꯪ ꯇꯣꯉꯥꯟ